लुखोसै जौ थादोखिबा वायल यानिंगदे वायल दुगी मथक्ता री एप्लीकेशन तौनबा इमा लुप-सिंगना MP अनि डिप्यूटी CM अमदी स्पीकर याउना मेमोरेंडम पिसिनख्रे हाना ADC सांडेल की चेयरमैन ओरंबा लुखोसै जौबु लुपा करोड़ 19 रोंगी यामना बद्रक कोना फारबा मतुंगदा महाकपु कोर्टना वायल चथरबा मतुंगदा मराल लेते हाइदुना थादोखिबा असि यानिंगदे लुखोसै जौ थादोखिबा वायल अदुगी मथक्ता री एप्लीकेशन तौनबा लमदमसिगी इमा लुप-सिंगना ngasi राज्य सभा की MP लेसेंबा सना जाउबा लोक सभा की MP डॉक्टर RK रंजन अमदी मणिपुर लेजिस्लेटिव असेंबली की स्पीकर Y खेमचाम डिप्यूटी CM Y जयकुमार याउना अतई MLA मिनिस्टर कयादा मेमोरेंडम अममम पिसिनख्रे All Manipur Women Social Reformation and Development Samaj Nupi Samaj na lusingduna memorandum pisin khibadu da saruk yakiba ima lupsingdi thawal ima amkil singmi tami thanil khwairambal nupi kaithel semgat sagat lup nongpok lengak apunba nupi lup anul haibadi apunba nupi lup bisnupur nongchup imphal palem apunba lup ireibak chanura loina silon haibadi isal haina khangnariba asina singba singni मेमोरेंडम असी पिसिलुरबा मतुंगदा इमा लुप-सिंग असिगी मरक्तगी नुपी समाज के प्रेसिडेंट TI रमनी अमदी इमा nganbina फोंगदोखिबददी लुपा करोड़ 19 रोंगी द्रक कोनना मसामकी क्वार्टर दगी फाखरबा लुखोसै जौ मरा लेते हाइना कोर्टना वायल चथरबा मतुंगदा थादोखिबा यानिंगदे द्रक केस असिदा मियोय 19 सेनै अदुबु लुखोसै जौ याउना मियोय 13 कोर्टना मरा लेते हाइदुना थादोखरगा सही 15 खक्तंग ngairibo nupa macha amaga लुखोसै जौगी गाड़ी ड्राइवर दा यामलबा द्रकसिंग अदुगी मपुनी हाइदुना ताइसिनबा सि यानिंगदे असेंग बद्रक की किंग पिन अदु पुथोकदबनी चीफ मिनिस्टर अमसुंग MLA मिनिस्टर सिंगसु लेबाकी थबक तौरिबनी अदुगे इमा लुप-सिंग असिसु लेबाक मियांगी दमकता खंदुना थबक तौरिबनी अदुबु लुखोसै जौ थादोखिबगी matangda yaningdaba utuna mahak थादोखिबगी वायल अदुगी मथक्ता री एप्लीकेशन तौबियु हाइदुना इमा लुप-सिंगना चीफ मिनिस्टर दा मेमोरेंडम पिसिनबा अमसुंग CM गा उनदुना वारी सानबगी मतम पिबियु हाइबदा हौजिक फावबदा पिबिदना लेरिबा असिबु यामना कन्ना यानिंगदबा फोंदोखि चीफ मिनिस्टर याउना MLA मिनिस्टर सिंग असी इसा ngaktani adubu machabu mama singna unaraga makhoigi apamba khara phongdoke haibada matam pibidaba asi karigino haiba wafam phongdoki loina na lupa crore 19 rongi drug atu pet lauriba angang anina mapu oigani haibasi thajade maduna lukhosai jau chenaba drug ki case asigi achumba wail puthokna bagidamakta chief minister opposition leader yauna atai MP sing minister sing amadi MLA sing da ima lup singna memorandum pisinduna lukhosai jau thadokhiba wail atugi mathakta re application tawnaba khongjang changsin bani haiki aduga top pawmana state tara da bird flu confirm tawkhre Kerala Rajasthan Himachal Pradesh Uttar Pradesh Maharashtra yauna lebak sigi state tara da bird flu confirm tawkhre Andhra Pradesh da uchek lising magachamnga romna confirm tawkhre loinana state atugi district tara nipanda bird flu sandorakle haibasu khangbangamle Rajasthan gi Kelori district da bird flu ani confirm tawkhibaga loinana state atugi district tara manga da confirm tawkhre Maharashtra dasu bird flu gi confirm tawkhre haina agency gi paun hairi oirakliba phibam asiga mari lenana center na state singda akan ba section tharang lakhutuna bird flu ngakthokna ba khangankhre aduga to pawmana war on drug kadai phawba mai pak pangamlabage miyamna khanane neningai oire Mangi Babu Manipur Pradesh Congress Committee ki Vice President T Mangi Babu na haikre Manipur da lengak liba BJP na war on drug khongjang changchili basi kadai phawba mai pak pangamlabage haibasi miyamna khanane neningai oire Wapamasi National Youth Day Gamari Lenana National Students Union of India State Union na Sinduna Congress Bhavan gi gate mamang da phamkiwa wakat mifamda Sri Mangi Babu na phongdokhibani mahangna makha taraduna PAO media da masagi quarter dagi yamlaba paisa amadi yamlaba drug pharga trial sathabada dandi pibagi mahutta kari su yauramdre haibasi oirgadi ngasi aikhoigi tungi yumbirel oirkadoriba naha sing karamba phibamda oirkadagi lamdamasi da drug ki akanba safuna naharon sing mangkigadra haiba mipaiba phaunari nongmagi drug phabadi lepte adubu chairak pibadi yamde haikibaga loinana lengakna war on drug khongjang chingchilibasi kadai phawba mai pakpa ngamlabagi haibasi lamdamasi gi miyamna punna khanana ningai oire haina sum hangna phongdokhi aduga top pawmana North East State singi manungda Mizoram na active case amadi siba masing khwaidagi nemle North East State singi manungda active case amadi siba masing Assam na khwaidagi wangna leiri mathangda Tripura na oiri ahum subada Manipur na oiri hojik phawda North East State singi manungda Mizoram na active case amadi siba gi rate khwaidagi nem na leiri Mizoram da active case mawjani thoilei sibana han leirambani pandagi mapan sukhre Arunachal da case humputaruk sibana yankhi taruk Meghalaya da case samaga yankhi manga sibana samaga nifumdoi Nagaland da case samaga tarataruk sibana marphumari Sikkim da case shahunga yankhi mathoi sibana samaga kunmapan Tripura da case yankhi sibana shahunga marphunipani hairi